Ahamamaktada Jenensigi Maikaidegi Taramna Okchabaga Loinana Meetei Leima Nameirakpamna Ikonona Khurumjari Ngashishu Mahausagumna Miyamgidamakta Yamna Nungairaba Phunga wari ama puduna lakjari wari asibu Kuthabiribana Athouba Meetei wari asigi mamingna Ayukki inglaba Likla wari asida soikiba lankiba yaurabashu mayam punamakna ngapinaba ningsingjari wari asi mayam puna taminarasi Thajaton lairik laisu yamna haibi nupi macha ama khakni mahak oja oiba yamna pamjai adubu Thajaton do sanga panga leijadabana wachat wanam fomdi leiramde mahak ikai thiganbi haingam tangam jadabi nupi macha ama khaksuni mahakna ningjariba manglandi mahai yona tamlaga sentingdana oja oiba asini mahakki manglan asi manauni pa pakpana su urami nongma Thajaton magi kada lairi khara yengli pungsibu kya ta kharjano mitkase loina thopana loire pisu loina tare daurise mama do cha glass ama pairaga changlaglammi se ibema cha se thaklaga chak to loiba ngairashi ko ehe nangi anom amatang imana laibige na khanbani adubo selse sijinna khibada hektalem hodaba nanauni pagi cycle do Kangkhong te e haibra yaimana semagi pukhibani nataraga ibema nangi anop ama leinaba shampoo ama leirasirana khali imadi Thajaton do mit noiraga mamada kaino ima anop leinaba shampoo leiba haibo se imana haibadi ibema nangbo anop leinaba shampoo ama leiraga sendo khara tusan sirana haibani mi ima College satnaba bara fawba hunba ngamdri shampoo dak sel kamaina tungchinba ngamdoino adu oiragana nangshu angang tuition haibra angang lairik tambado adu hek tawrodana ima aisu khalibani thonganda signboard ama thetlaga tuition gi mi khara kaurasirana shu ho yengo adumna hek nanawni payai mase thongana sangkapam amaga hangani di haibani adubu Oibu oigadawribra khangdeda ima sangkakpase sel yamna phangi haujikti mi amada lupa yankhaine launarise nongmagi mi tara kakladi lupa 500 ne phangdoise nanawni pasu lae ima wari sarage ko nangi haujikki wado hai ibungo tadabra nangbu imana kaubasibo ima Ima nangna kaurido taroyi manada isai hapaga tarisidi mana kongse soiduna pangba tarabani numen chupagi mana kongsida earphone haibra earphone haibra asidum haplaga leiribase Ima earphone haibna ti earbud haibani lakpodu phone da nine wanga kanuko imale phone da liklana nanga nupi koibase asu yamna kirisi kaigino babakpa aine chum chawninga pam yaksale Nangina tause Kibaina temi akoi pado nupi ni lole adugi imana ai nupi koi bayadeba is noi pana nupi ni lola di noi pana thingloi na dra aduga nang nupi koi basum thinglai se kai gnoba noi imana nene yare wangang kanu ai imem nak yore ko pakpa nang bu thonganda sangkapam ama hangani haibadubu mapham dubu phangabaro ima ai sangkapam ama di phangle masida matam khara Yabrana yenglage aduga isi amadi inawgi lairik tambadasu mating katang pangba ngambrana yengase Thajatona manaw pada nangdi lairik makasu tamtamna roidaroi bunga nang haujiki matamda lairiki mangan phangdaba mi amata mitin bangamde haibase nang bu khangdorabo ise iba paba khara hairadi yare aigidi aina haujing maru oina pamise seltan machine aduga nupi thibajo Somda liklana fonda he yum panba kaina adugi wado taradi namana nupi koiba yadido adugini adum thingak taba nang ko nupi yamna pamagana ai nupi ama sembirage nine somda phagi tawnabani ibungo nang na kanada no wari sari badubo nangi phone sita adum paraga leiroko nong phadoksu wari wataise phajaina sana bahaibase Sumpang hek phangdarabani Kari noima imanabaga sum wari shabani Hoine namanababu sagera namanabibu sagera
Adubu phone dane sum paraga laibase phatte haibane mi pakpa nangbo phone da Likla na tayai kanano nang launai duba tayai tabraga tayai se ngasine I karaktana ne phone je jabalaun he kakhiba pakpagi sangkafam ama phangle adubu laikai amotpa amadi solagadana chaba matam manghanba miyoi ngakta leibana pakpasu matam mangmana helami nongmani pakpagi sangkafam dani laikai kakaji tendu pakpana chamkakli jitena nangi ur leibi saukri shidi kaya da laurino onthongna su nungaigre ha pakpa kaka sorry ni da hana nan manipuri amana sijinarambane wangoi dagi maming budi nawbo kawe mangonde aina lahobani fare ado changkakpadi solangano he matamse mangan ba yadrabni bo hoi kaka sangkakpa loiraga pige na hekta piram da bisu dum chakhi bisu yawe adu oiraga na mathang de he kaklunu migi matam awaba khangdaba singse Thazaton gi college tani Thazaton du gari degi kumtharai Thazaton du magic bara piba loiraga Thazaton gi tungda Likla du leplaga lairami moi ani gari da punna tominarakpani adubu Likla amadi Thazaton masakti khangnaramde nungthengi class loire Thazaton du college degi tholakpada Likla du mabung manba nipa naha amaga u hauba pambi amagi marakta wari sanaraga phamhauri Thazatona Likla da yenglaga aigisu ibung amakhak leiramadi aigi awabase yaimena simbibagi mahuta aigi tachongna simbiramgani ko ichegi bungo nangse pukchen yamna chawi ko aduga narai baksu yamna thi haibasu tade kanthi thokne hekta chawrai machingju kalli tungi afabata karino su amata khanba ngamde ko nangse kemta haiba ngangbasu laude hek hairuragana isi amadi inawgi ningma thongbase aigi su ningma thongbani hek dairai as college na tawri shishu kamandaba kuibana mathong maramda khangde tawrise nongmani pakpadu Likla ga phone da wari sana mi ama sangkakle Likla na tayai tumini sumleri do kaigino ba nangido mi sangkaira somda kakato mana magi phone namida kaino mengali adugine phone da kayengali ba ado chakti jarabo ngachigi mi kaya sangkakrage ahum kakhrani ne tayai nangna ingona nine sum kawbodo mina aise hanubiga wari shaba mankhine me maloida ado ai hayengdi noi college da lakke nang college da lakano adugi sharuk ne nangi thabok da ne mai onsillo mata manghangano ba hoida kisu kaide da aina gari macha natraga na gari chawbada lakpo ready tayai nang college da chang o kainaga harakadaba natra tayai nang adumaina seran turan tawgano haraga college da khoi lekai gi ibung mayama yawe adugi ni aina haise hoi aina sumpagi dawbane ado unabado kai numitano hairo hoi ai hairage tayai akhoi pabong lae ai phone thame ko chayon amagi matungni Thazaton du magic mamangda tonglaga college lai aduga gari gi mayai sita nupi ani wari sari nupi leisabi amana Likla college chatpaga se car daga chakhairadi yam thina na dui mandro college ki security gate na hadunaga karum da no holon khongi se kainaga haife cheptharaga gate ka hangtoraga thong hangtokpodo as yam thinu ngai dui mandro is wari gadi adu weragana noina pada car amal hello dana kada chopi bema magic to da tongliba mi singdu moi ani gi wari to da sugalaga nokpa yauri Thazaton di driver de yenglaga nokli adubu magic ki driver ni paduna di Thazaton da wakhan phana chatkre amadi Thazaton na driver da noksili badu mangonda lighting silibani khankre
college manungdani. Likla du ngasidi college da lakminaba Chanchanga washroom dagi tholakpada Likla gi class ama henba du classroom dagi Likla da yenglaga lehori. Ahenba du Likla da yenglaga ibani class ka manaramadi ko nungai do bujani Likla. Aishu break chatlaga ibani class ama da taminaramadi yamna nungai do bni Likla. Aishu bako break chatlaga class ama da famina sira su khangdreda. Chahi gi exam jo hawdrikanda kharaga hena naksinaba pame aidi maga. Hawjika nupi singda sengna harabadi leshabi malise nang khata ngaramni Likla. Asomda class tawramba Madam Tampana. Ayingba nangbu kanada yenglaga wari sari no ha. Number 1 tawningi ro nangi duba. Mahirui mayamdu wala ngonong lai. Ayingba na ikaina mem mapanda upambi amadagi una ama kele adu takhibado sum yenglambani. Una ki class nate ko sida tawrise. Hoi madam. Una su kenkre aduga aishu lehore. Mahirui mayamdu wala no amuka sunong lai. Class loibaga Ayingba du matom ta tholakpada Likla du nupa amaga umakong amada wari sabadu Ayingba na ui. Aduga thajaton su tholakpa tanja oi. Thajaton du Likla ga wari shariba college asida tamdaba mabung manba nipaduda yenglaga Likla da amu yenglaga noklaga thoke. Ayingba di Likla ga nipaduda ga yenglaga thamoi chakli. Likla du masananba mabung manba nahaduda yambwa gari di kaida khamlam lage thoklase misho amada laitare. Pakpa masa khangdana Likla na loinaraga khangnariba Likla gi ina khunba nupa sayonba na Likla da noklaga gari di sida khamlamme thawjila o hairo Likla. Thawjila anu mapana sum khamlase santan tholakpa ngai kise aduga akhoi parking phawo thimmiramo. Kaigino nangna aina nangna yum phau thinba sunga yadrisha. Ahalaman yamna kibro nangba. Hayang chenbada su ahalamanda hana hairam doiraba dudi. Hoi ahalaman kibaine. Mina uraga yam phajade haibane aigise. O hawjiki matamda car dongba mamang nupa pamdaba ahalamando yamna chamba ahalaman ngawtane. Chanchana tro adra ise harum ga tawdana kanja ngawba malaga nasaktuga yambung nang adumaina channaga karyamna nuko ase ngawni ngaloi khangdabane ba yamna. Chanchan du noklaga chenglai ibung nang sho nom phadokti nangi karda college bo dum thimbi biyabane lawba khatang lai nang sidiba tanjadu da Likla na pairiba phone da pakpaki ko lai. Likla du magi phone da yenglaga bag ta hapchinki somda pakpana sam kakna class to kido lei jana college matam dilor ma hadakti college halakpase call back sui tok torok te tawrise. Inaw to na pakpa nangi phone do sangak paloiraga tawrone monju mon khri he nangi thabak se baibo. Hoi kaka somda nga amkhak Athouba gi kon tawrambani. Hoi ne horen hek tawro. Hoi kaka ngasidi Likla ga Chanchan ga du sayon bana magi karda koiba pubirami aduga Likla du magi phone da pakpagi miss kona ahomu laire. Nongmani thajaton du manaw nipa tamthingi phishuri. Thajaton na tamthinda ibunga adugi phido di shuraroye ngasidi noi tayai gi hana sugadabane adugi mahutane noi tayai gi phido amta lawsu jo. Je tayai gi phido mi makoi ngakta phakpani ngarang su je makuta mi makoi myam pagane chak chaiba. Hoi ai horen haige noi tayai gi phido lawro waramokpane ba inaudi. Je ai di tayai gi phido khudai da yomlaga porakani ko tukachai ba.
ꯄꯥꯛꯄꯗꯣ ꯃꯥꯒꯤ ꯐꯤ ꯈꯔ ꯄꯥꯏꯔꯒ ꯆꯪꯂꯛꯏ ꯊꯥꯖꯇꯣꯟꯅ ꯐꯤꯗꯣ ꯂꯧꯔꯒ ꯌꯥꯏꯃ ꯏꯕꯥꯅꯤ ꯅꯣꯡꯃꯇꯁꯨ ꯀꯣꯂꯦꯖꯇ ꯆꯠꯂꯨꯁꯤꯗꯅ ꯃꯤꯒꯤꯗꯤ ꯃꯄꯨꯡ ꯃꯄꯥꯁꯤꯡꯅ ꯊꯤꯜꯂꯛꯄ ꯌꯥꯝꯅ ꯌꯥꯎꯋꯦ ꯆꯦ ꯃꯣꯏꯅ ꯊꯤꯜꯂꯛꯏꯗꯣ ꯃꯦꯖꯤꯛꯇꯗꯤ ꯑꯣꯏꯔꯝꯃꯔꯣꯏ ꯒꯥꯔꯤ ꯃꯆꯥ ꯅꯠꯇ꯭ꯔꯒꯅ ꯑꯆꯧꯕꯗ ꯑꯣꯏꯔꯝꯅꯤꯗ ꯑꯣꯏꯁꯅꯨ ꯀꯩꯗꯧꯕꯒꯤ ꯏꯕꯨꯡꯉꯣ ꯑꯩꯅ ꯀꯣꯂꯦꯖꯇ ꯂꯩꯔꯤꯀꯥꯟꯗ ꯅꯪꯅꯒ ꯃꯄꯥꯟꯗꯒ ꯏꯆꯦꯒ ꯉꯥꯏꯔꯒ ꯂꯩꯍꯧꯕꯗꯣ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤꯕ ꯍꯔꯥꯎꯅꯦꯕ ꯍꯣꯏ ꯆꯦ ꯏꯆꯦꯅ ꯄꯦꯜꯂꯗꯤ ꯇꯥꯇꯥ ꯃꯦꯖꯤꯛ ꯑꯣꯏꯔꯁꯨ इसे कॉलेज ता थिम्बिरगा लोरे कैना इमा तयाइसे चिचेना लाइक तमफमदा पुरगा सम कहन्नी हारिबा थाजतोना इबुंगो नोय तयाइसे सम कपगी पुबिगी हाइबा नतिये चिचेदो नोय तयाइदने कॉलेज ता थिलनगे तौबनी इमा दो लेतबनी इबुंगो पाबुंग लेतबगी सही अनि फारेना लाइदा फतबा खथोकनी ना चखिबनी इचे पाबुंग दो दुमाइना हाइदे हे इमाने हारंबदो हाइबनी आइदी चिचे अखोय पाबुंगदो हिंगना अदुम सिख्रबा इहे नंगसु चिचेगी मतौगो तम्मदना अदु सरु इमा थोंगादा लाकप्राने येंगुसु चोनंग थाजतोंदो पाकपना कॉलेज ता थिम्बिरक्लम्मी मखोय अनि ऑटोदगी खुमथाइरागा पाकपना चे हाउ नंगा साइबरा पीनी हाइदाइ पीदोइने आइना चेगी बरागा से मीगी मांगद पीबदुने पामलिसे चे होय होय कॉलेज ता चंगसिको मसिन मनाउदो कॉलेज ता पुन्ना चंगई पाकपना चे आइसे येंगमदा चेगी मबुंग मालमनी ngasiदी होय होय ngasiदी इबुंग माला सनोइगी अदो चे कॉलेज ता मिटॉप चंगबसे नोय ओजाना जैरोइद्रो जैरोइदा कैसु पेरेंट्स नि कैनो नंगसोइगे कॉलेज की स्टूडेंट मयाम ममा मबुंग मपा ममा पाना थिलकपा लौबा मयाम लाकनरिसिदी होय अदुदी आई नंग अदुम थिनगे को चे याम तोइना लाकपदी यादे नंग मदम मंगहनगनु होय से अदो से लुपा चमंगा से पैसलो चेगिने थाजतोंदु मपी इरा चेना याइमा आइगिदी इबुंग लाइतबनिना नंगना आइगी इबुंग सि ओइरे अदुगा इनाउ पासु अनिमो ओरे को ngasidia अदो नंगी सेल से आई मुकोने सिंबिनीदा जेनु युम पान खरदी केम सिंगारोइने हि अंगावसिदी आयुंग पालेको सेंगासिदी आई सेगा पुन्ना हनमिनसिराना खले अदुना उ मखोंग असिदा फमलगा सेंगाइरमगे फरे फरे कुइरोय आइसु क्लास अनि खतंगनी ngasiदी यावदोइसे नंग मोबाइलदो येंगलगा ngayak आइरमोको थाजतोंदो चंख्रे पाकपदु उ मखोंग अमदा फमलगा लिगलादा कॉल तौरी मोबाइल रिंगदि दुम कुइना चटली अदुबु पाइरक्ते कैदौजानो मशिनी पिसना मो ए पारे हेलो निने तयाय आई कोन फेंगु बने अदो आई कॉलेज तसो मु चतोइनी होय होय आइसु अकोसे कॉलेज ता थिम्बिरा अम्बने होय तयाय आई रोसलुकी को दुदिया निने चलमदाय कॉल तौरपो काउनी को हेलो हेलो निने मसी याउनबि फोन जे जब सब कक्पसे हेक्टर कक्कनेबा मसी अइनने हिंगारिसे लाकपदु लिगलादा कॉल अमुक तौई पाइदेने मसी अइना सारो अदीबा पाकपदु लिगलादा कॉल अमुक तौसिली लिगला कॉल पाइरई निने अइ ngasi फाबुदा नंग वारी साबदा वारी लोइट्रिकाना कॉल जब सब कक्पसे यावखरबा कैनो तया अइ थेंगे लोसलुखिगेना हारेमिदुदी अदो नंगना सुमाय सुम तौबसे कॉल सबसु कपसे तौगनो ना हाइबा नत्रबा सुमाय सुम तौबसे अइ सुम नुंगाइतेबा होय तया अइ मथंग तौररोइबा अदो अइ थमेको लोसलुखिगे लिलादो कॉल सब लाउना कखि पाकपगी अकाउबा अमदी लिगलाना तमनिबा कॉलेज दी खंगी अदुबु मसेना तमनिबा कॉलेज असिदी नोमुता हंगसिलुदे अदुना पाकपना थाजतोनगा लिगलागा तमलिबा कॉलेज असिदा लाक्लिबसे ngasiना अहानबनी पुंखरगी मतुंगदा लिगलादु कॉलेज दा मतोमता खरा साउना चंगकपा पाकपना फमना उरमी लिगलासु पाकपबु उबदा चपलाउना लेपी ए थयाइना ट्रोसे असिदा मादे कैदौरिबा मोइसेसु सिदा तमजालो अस आइदि कमाइन तौदोइबा मागी फिबम सिगा मकोय हो मरांग हो
Masamni manane nungbuti nungsi haibabu pamsilaktaba masum yauri magi maongse sak udraga wari sanabadi nungsi aduga masak uraga pamlaktrisina kaigino aina pakpadu Liklada ngahak yenglaga phamdagi phal laungna chongtharaga kunduna phamlaga yamna pakhatna asidi Liklani ne aigi phibam siga lord pasu phajaba nate college sida mina huranba changa iboi mandana ba maningi khongban sida yam thunamta chongtha hauki masiki se ai ubada loli jala natragana magi sibu ai sena balak li jala ai shu udaba saraga changkhrage da he classu haukraba male mishu amata ude tawrishe Likladu magi phone du bag tagi lauthoklaga WhatsApp da message ama thari yambo masidi nang college lanu ai ngasidi college atre ngasidi sawan basu ai college atre harabna la aroi haire ai mobile phone se off thamjile ko as Liklanaga mobile meli shibo ai ngonda mu call dokslak tu jala masidi ai phone se amto off thamjil hauki ring amu chalakdana ba amuk pharak ama ita tarani aina loli phibam chi ubada nongmani ni haukhre thaja dondu pakpagi kada shuba yaba phi khara lawba changai sibu pakhangi kani kaina moja manam inam heknamgai loire hamana chu kaino magi khongau singchina lebak makha da loina namsilaga amuk thamjili shiba as phabonga sinane yadre he manam gase magi mobile sina maiga mu yaudra jala mana sida langthoklaga mu thamni sina maila asu khanglam loine mapanda changkallingai da angang tuition tawbagi phangba sel tuna yai magi sangkakna ba tumar me chelama lupa chawam pi ba do ama leibi tare online degi katina sungkak pasina oido wana deba thaja dondu pakpagi mobile tu sa sinjilaga is akhoi bungo se ima baba gi photo ga se wallpaper daga su thamli thaja tondu pakpagi phone du pairi kanda Likla na call tosala ami aduga ringdu da Likla gi photo su chomthori thaja tona tomthen tabro tomthen noi tayai do mi call amala e hayo mai su la e na mapanda tomthinna se ai shu sam kok toiro akhoi tayai da hoi ado tayai do kola e hayo phone di charge tawrambane hayo ko hoi se akhoi bungona koriba nupisi du aina kai domda di okom di tawrida college tani ne college ki do doine o akhoi bungona koriba nupise si oire somda tomthendu pakpagi manakta chensilai tayai cheche na nangi phone pairaga game sana horiba aduga cheche do game sanaraga migi phone la as noi tayai do kauru chona haijilai ba ingonda tayai cheche na nangi phone pairaga game sana horiba aduga cheche na ingonda ne game sanaraga mi polak pasu paihawdabane aduga noi tayai kauru chona haijilai ba ingonda pakpana samkak liba ahandu di nokli pakpana bunga siseda phone dum khingalaga thammo na hayo seda mobile do charge adum thausilamo na hayo ko hoi tayai ado ai horen video yenghan gera adu dia hoi yenghan doine ba tomthindo amu chenkre numidang wairamni pakpado kati ama pairaga lambida chatna Likla da call tawri adubu Likla di call paide Likla di magi phone da pakpiki call lakna call paida bane WhatsApp da saigol baga text tawri pakpadu WhatsApp da yamna tuna changi online di leiraga phone ga pairakta ba pakpadu Likla da message ama thajeli karino ni ne online di dum le aduga kaigi phone paidrino o online di adum leiraga message pau yengdi ne pakpadu Likla da video call tawsali WhatsApp da Likla do accept tawde Likla do matomta
saurapna as sai khoina khre he aina nga cycle tawbadi paidраga nanga tawbadi khadbai paidu ba isho sum yeningaktre nasakto pakpadu liglagi tha thajadana honglangli mo mo tawdu pakpana khoidok thitpa leifam chafam khangdaba ama oirame liglana pakpabu khangai hainadaba faukibasi college ta thengnakiba nimitudagini pakpaga liglaga toina unabasu waide aduga makhoi ani khangnaba tha kathang phari makhoi ani na khangnakibasi noma loktakta sendraga karanga lantholansin tawba hi ama longbagi thongdokta pakpa amadi liglaga khangnaki ligladu phone da yenglaga kaidobagi karanga chacharubuno na khale sum khoidause sum sauning e thogdok thogba matamdadi yamnu shirambani ado khaman jawbagira natragana makhok sakpaira sum hainadamam faurei samkaklaga sentanba kaina pakpasu angang amagi samkakna liglagi wakhan khallaga sauringaida angangdugi masamdudi ontokpa phibam amada kakpiramle angangdugi mamana pakpada sauningna tapna pakpa yare samdo nui kakara ka alurage nangi sialdo kayano ai zipe tawrage pakpado angangdugi masamdu yenglaga itaima shawyade masidi wakhanse itaw tawre gyanmen ama tadre aigi thabokse puning isung sangba ngamdre hoine thabok tawbadane puning changba ngamdradine matam khara su potharo nangi sialdo kayano kapaage itaima ai hing phajana kakpirage ai sialdi lawjaroige hoine angangse hore numidang wairam boarding da thiludubani nongmani thajatondu pakpaga tata mejita college lai pakpashu wangangde thajatonsu wangangde thajatona pakpada yenglaga tapna ibunga migi mamangda isegi mai chomna bathabakti tawnuko che ayanga wonate mana phone paiti bagi maram adu khatang maga thengnaraga hangena dawbani hoi adu college nina wakang nangang badi yadeba ko college saudore kumna batawrase moi anina tongliba tata mejitu ki mamangda car ama khangkam khamjelai thajaton nu khanglaw lawi oima sire che as ayu kokse ising khraba male che gari driver se starring da makokse ising khraba male mamai se opsila laikre tata magic tu lambi mayai da phaina khamlaga lairi thajaton pakpaga gari dagi kumtharai aduga mi mayam amasu chensinaraki tata magic tu car amana mamangda khangkam khamjinkhibagi car aduda thomjinbana gari mamangda tongliba mi kharadi shokli pakpaga thajatonga lambi mataida leplingaida ligladu ka manungduda phamba pakpana urami aduga sayonbadu car manungdagi kumtharaklaga liklabu themjinba pakpana urami thajatonchu liklada thamoi shokna ngakna yengle sayonbadu tata meji manakta changki thajatona ibungo noini ne natro asibo car manungda family manager madi nipasina kada lawbo toina lakpane mabung oira sala che matom ta pokpane madi ai call tawge che ligladu pakpagi kon kaklaga kadagi kumtharai aduga sayonbagi maningda sayonbagi makhut pairaga ligladu tapta mejip tongliba misingduna wari sanaba tari thajatona ibungo yumdala shira hoise yumdala se adoche maga lakminari si kanano haido asengma madi khangninge ai aduga aiki firepse hongwarasu honglage hoi asengba madi khangkibana phai wakhan hongadabani na ibungo asomda miyamgi wangang wata singdo kibadagi liklana sayombagi makutu chena kolaga ikai iki khangbagum lotna marum thupna sayonbagi tungda leplaga miyamda likladu yengni pakpashu yengba ngamdadana mit anigi pidu lepa laitana singtarai
Machin manaudo wakhan tare Liklagi arotpa mari ama leire haiba numidangni pakpado magi mobile du pairaga Liklagi WhatsApp online leibra na yengli Liklana magi WhatsApp status yenglamaga status amashu iraga thamli pakpasu matomta khalli thakiba message ti yengkhre adubu online leibra ti ude call tawraga aigi hawaba sauningmase phongdoluraga hena mari lakpa haibado oikidra maramasina ai mongona call to buchingamdre adubu Likla aini nangbu yamna nungshi ngasi phawbada aina nangonda sawba ngamkidrise natraga ai tumina laikhrasira pakpadu Liklagi contact number duda yenglaga aigi pendaba aina ukiba khanghaudaba singdo mangonda amutang khangalamaga ai tumina laikhrasira awaba maisakse lasilaga atum laikhrasira kanana khangni nipado magi maru mapang amu oirambasyo aina khali uriba singse lalambasu yai pakpadu Liklagi aronba nipa ama leire khanglabashu Liklabu nungsiba heman khibana masana masabu wakhan phatajari pakpadu Liklagi mobile number da give laungna ikhang khangongdana namsinki Liklagi phone off lay pakpadu masa nikna karinoni ne nangna mobile off thamlibagi maram nangna phone off adum thamlise maram chari brani ne nataraga nang nipaduda senkrabjala karino nangna aingonda sukyamna namthak tawramise karigino hayo nangna aibu sukimatik warpiri seni ne nangna aigi ifamdagi ningmo thungdabase aina sel paidaba ka thonglamdaba sinaro pakpadu Likla da call amuk tawri Likla off adum laikre pakpadu Likla da message ama thari nine kaino nangna phone off adum lairise aduga aina thaba message su halaktrisi kaino nongalamdaini Liklagi message ama pakpada lairambadu message to WhatsApp ta tharakpa nate chumnagi message ta tharakambani Liklagi atenba message ni tayai ai chele aduga aigi simsisu nasi silani pakpadu chepna tumna Liklagi message adu yengna magi yet amadi oigi ising isaugumna chentherakliba mitki pina mana khangliba mondu nonglakta phauba phi amagumna pongcho chole Ayukki ingnaba Likla kangdringai upambigi unana Likla solingai matamni Likla amadi thajatona tamliba college ki sampham lambigi mataida hauriba upambi amada pakpagi thawai yaudraba haksangdu hairum tauna thauri yalaga lairami college ki campus ngak sembiriba wasip lamsip tawriba nipa ahal amana thapna lechin marakta mami ama urami ahal adu mitanaba koilawlawi tasengbadi Likla sayonbada chende pakpagi kaihenba khamanba matawduna Liklana pakpada sanakhibani ngasidi wakhan thenbi Liklana maram oiraga imung pujaramba pakpa lekhidraba tungda pakpagi mama wakhan choirabi mama ama haibado oihore majesu manaw nipagi kaina maichak wakhanna laiman oiduna mama angawbibu senahori manaw nipa pikliba tomthinsu mama amadi masebu senaduna angawba amagumna wakhan puba ngamdaba haibado oirakle ngasidi pakwana lekhidraba tungda manaw nipa kainabagi maisa puba ngamdrabi thajatona magi Facebook ta Likla amadi pakpagi maram Liklana pakpada phongdongnaba wahai wasing Facebook ta numit khudingi thagalai pakpaga Liklaga kaminakiba photo kaya amada su pendaba wahai kaya iraga thagalai Liklana thajatona kaplaga manaw nipana imungidamak honajaramba kaya adu video namlaga liriba wari kaya viral oiri video photo duna maram oiraga
Liklasu ngasidi miyamna tinsitnaba amadi Facebook ki Messenger da athiba wahai kaya amadi social media da Likla gi photo kaya upload tawraduna masing thingamdraba athiba wahai ka loinana thagalakliba post kaya adu ngasidi Likla hingningbasu faudre maisa kaya ga loinana mayuknajari Likla gi puchen pikpa mataudu sayonbadusu Likla dagi lapkhre Likla ngasidi maisa kaya phangduna punsi chupa miyamna noknafam tukosanafam ahenba pambi nupi amagi mingthon phangladuna sibasu ngamda hingbasu ngamda mayumdagi mapan thoktana punsi chupa mayumgi ka amada lenkhirami